Khana China Marakta Tramatoi Suba Manipur Assembly Yani Shubatanka Ki Mikhal Pangto Kre Chada Marfu Taruki Chang the vote Hadana Kre. Mire Marfu Taraga Nipan Gi Laiba voter Shingna Le Pre Masak Naiba Mire Singi Manung the Chief Minister Okram Ibobishu Yauki. Masong Tangal Kai Tilgi Kasturi Thong Manakta Mapangal Kanba Bomama Pokai Kre Nubi Yauna Mire Nipan So. Mayam Bukram Zari Dom Yang Impact News ni Prime Time Manipuri News Bulletin Dai Khaidam Jantis in Ahuja Punja si Fau Gi Merba Boxing Mayam the Pizari. Ngasi Pangthokiba Tramathoi Suba Manipur Assembly gi ani shuba tangka ki Mikhal da Chada Marfu Taruk ki Chang da vote thadana kre. Ahan batangka ki Mikhal da su Chada Humpu Nipan gi Chang da vote thadana kiba maramna handa ki Mikhal asigi apunba poll percentage asi Chada Marfu Taruk oi kre haina Manipur gi CEO VK Dewangan na ngasi numidang pangmi singu unaba amada phongdokre. Chada Marfu Taraga Mari gi Chang da vote thadana duna yanglam na khwaidagi yamna vote thada kiba kendra oiki. Chada Humputraga mathoi gi Chang da vote thadana duna Ukrul Karong amadi Tamenglong Assembly constituency na khwaidagi name na vote thadana kiba kendra sing oiri. Tramathoi Suba Manipur Assembly Mikhal gi ani shuba tangkakta Ukrul District ki Chingai Assembly constituency gi manungda leiba polling station ayambada EVM machine thugaiba yauna political party singi workers singi marakta unkhatnaba thodok macha macha thoki. Masigi saruk ama oina puyi amadi Singzaroi Khulda Leiba polling station sing the ancient IMG Kedar Sing na ayuk angan badagi hauna laikhidraba mioi singi voter slip paiduna proxy voting tawkibagi waho da miyam na EVM machine thugaiki. Masina maram oiriga polling station sing asida repoll tawnaba mafamdugi miyam na demand tawri. Amoromda ancient IMG General Secretary Twingalen Muivagi poknafam oiriba Somdal Khul yauna padang tuine Tongau Kunbi da ancient IM need haina chingna ba kangbu amana athingba thambadagi Congress ki agent amata fangkide. Tongau Kunbi da Naga People's Front NPF ki worker amadi agent singna proxy tawbadagi BJP ki worker singa chawna unkhatna ba thoki. Adumapu pamda ba thodok makti thokide. NPF na proxy tawre haina BJP ki agent na presiding officer da Cherol P Sinduna wakatpada tabidre haina BJP ki worker singna penda ba phongdokhi. Watawasigi matang the Impact News na Chang Sinduna presiding officer da hanglubada wafam amata phongdu uyakide. Matangadu the NPF ki agenda mana press ki mathau tade khonglei thuna chatkibana afaba oigani haiduna kihallakhiba natana ancient IM ki kedar amana paumi singna tonglapa gari thatnaba yathang phauba piki hairi. The NPF they try to do proxy, and when the BJP agent come object object the matter, the officers of the polling did not accept the complaint. This is the main issue that is going on in Tongau village. Mayambo appeal to nang bidigo adum magi akhangbodo adum habado pame mina kaya hairabasu aina khangbodo aina dum asida hapkani have the habadu na phaine development sidi chingdedi yam phangde ko adu khoidigi en to haning de school ase makoi yanghan sinbudu pame ba. Thobal District ki Wangjing 10th constituency ki polling station 34/12 lower primary school da ayuk pung 3 kanmi taraga manga rom chatpa matam da irang thokre. CPI ki candidate Haubam Robindro na Fongdoropagi matung ina polling station 34/12 asida ayuk pung 3 tagi vote thadana ba hoki voter kunlomna vote thadakraba matung polling station asida INC ki agent oiriba mioi amana CPI da vote thadaba yaroi haina torpadagi khoishaung narba mafamadugi voters singi marakta irang adu thokibani hairi. Irang adubu laksin na bahonabada mafamadu da ngak seliba CRPF na nongmay round na makapki. Irang adu da webcast taunaba camera ama mafam kangdana mangkibaga loinana EVM machine akayatoy nanghanki. Tung the Election Commission aro Thawal ki SP amadi makok thongba police kaya laktuna mafam adubu yengsin kibaga loinana aro NG Bhogan na anoba webcast camera amadi anoba EVM machine ama puraklaba matung ayuki pung mapan ga minute kun ga mari tabadagi amukhanna vote thadana ba hauki. Irang adu na maram oiraga pung ani henna vote thadaba yakidaba adu mari leinaba authority na ahenba
Matam haplaba matung ngasi numidang wairam gi pung taruk makai taba matam da vote thadaba loishinki. Wangzing Tenta Assembly Constituency the CPI gi merep oiriba haubum Robindro nadi ngasi thokiba irang adu INC gi inner agent sing na maram oiraga thokhan kibani haina charge tauki mahangna haikibada Wangzing Tenta gi polling station 34/12 the INC gi inner agent oiba sing na CPI da vote thadaba yaroi hairakpadagi ngasi gi irang adu thokibani haina phungdoroki election ji hojik kihan ba yaudana free and fair thadaba yanana bagi phajana mayamda awareness pi na bagi dangta taseng badi aro amasung election commission na masigi vote che mayek seng na taunana ba EVM machine ga si anoba sindana amona thadana ba machange free and fair election ohen ba moigi workers na thatla matungda agent changan ba yaden thatpadagi agent ji moigi ama khak tawraga ani khak tawraga haujan gi bai tare INC gi vote thada ba haujan gi ba masigi maru oiba maraldi presiding officer sina agent yaudana vote thada ba hauhan gi badagi adagi asidanga ikseli basigi ningthi jana ngak sendabagi dagi thoklakpani edana ina laujaba Nakalam Romdang asi Wangzing Tenta gi polling station 34/12 ta thokiba irang adu pau phongna ba watpadagi thokiba oigani haina Wangzing Tenta gi MLA oiriba INC gi candidate Pawnam Brozen na phongdoki MLA na Mikhal manungda party amada maral siba haibasidi hauna sani handaki Mikhal asi ECI na piba rules gi matung inna yamna ingna tapna pangthokpa Mikhal amani haiki aijo election je khoi kari haitare mayam ga khara khena ba khitang lerangone ai disi de bot thadara ga dum yum da dum tumil leidawni ai election je khoi gi kari haitare yamna election commission na fajana pangthokpa election hoi banina khoi guma candidate amagi kocha chatpa kedo bagi ai thodok pa leijade si bot thadara ma khoi changa khoi imung dang si di imung manung se ingna singna sakchara ama chaba phangane de harau budu tani praja mayam na nungai na bot thada biri election commission na fajana election ji chatha biri sigi damakta khoi di haninga letana nungai Chingi Nagataba Mafam Singda Congress Party Masing Yamna Karakani Haina Chief Minister Okram Ibovina Fongdokre Wafamasi Ngasi Ayuk Taubal Atokpa Maka Laikai da Leiba Masagi home polling 34/41 da vote Thadar Raba Matung Paumi Singa Unabama da Fongdoklam Kibne BJP na Congress Taki Henna Kaba Natraga Kadaba Haibadudi Tang Taraga Mathoi da vote Masing Tiga Dauriba Asigi Matung da Kangadabani Haiki Manipur gi hauzik oideba fiba masida handak pangthok liba Mikhal asi thoina lubugi wafam leite haina pawmi singna hangba wahangi pawkum piki chahi taraga manga henna chara helaba matung miyam gi seba taunaba Sarmilana Mikhal thengnarakpa sisu thagatfam thoi haina Chief Minister na phongdoklamki Every citizen of this country has right to contest. Let her also contest. We are extremely happy. We are always most welcome. When he was in the hospital, and by the time also I appealed to her, please break your fast and democratically let us fight your aims and objective. Let us fight together. That is common cause for us also. When the region out, we hope, particularly in the Naga-dominated area, we will definitely get some more seat. Total seat, we hope it should be minimum 36 to 40. It will definitely cross 40. Manipur miyam na Manipur dagi apspa lokthokpa pami pamde haibasi pangthokliba Mikhal asidagi khangba ngamlagani haina Thawal Assembly Constituency da Chief Minister ga lamba taunariba prajagi mirep irom chanu Sarmilana Impact News da phungdorkre wahpamasi ngasi pangthokkiba ani shuba tangkaki Mikhal aduga mari leinana Thawal Assembly Constituency gi polling station 31/35 da irom Sarmilana yengsinba lakpa da phongdoklamkibane I know that Manipur Chief Minister Kendra, Asidani Hariba Kendra, Shida Kogi, Yam Tawafana Manipur Chief Minister Galambata, when Hana, Tork Liba Kogi Hanagi, Afaspa, Lotu Wena, Sahita, Toksara, Hemnaboki, Irom Tanus Hemla from Masida, Yishin Laktuna, Kogi from a lady, Hosik Irom Tanus Hemla, which Hadu Chabagi, Tanzama Lozage. Election Jago. Lamba Toruji Chief Minister ni adugi jumthakta mahakti hanji hongna myamna maming lereba lamdam asida yamna chahi tara mangai hena report kak lo miyo yamani sumana bot thada banu misida mahaksu isigi mangsa khibo ekari fil towi bage che asidi aina thengajara ibadi achumbagi dam haibadu oibanina aina ahingsa gi pambai season naraga draconian law adu bulokthokna ba haina tanajarakpadu Sahi tara tarung pung phajala kadawra matam hobada oidra aina
lalong hongba thorakpanina ase asumbaga aranbaga thengnaba haibadu oi mani masal power ga samnadana thengrakpasida maithiba mai pakpa haibadu miyamgi miyam ahongba pame aduga abspasi kayam miyoi kayamna lokthokhaningi natraga lokthokhaningde haibadu vote sidagi khangba ngamgani ana aina phaujai miyamgi mayamdi harau raudi adum okpi ado maithong pukning gi wa hai aina hoji tunggi wa aina haiba ngamjade ai ishorda adum miyamgi thamoide ishor lai haiba ibu nuksibirabadi ai mai pakani haina khanjai adu se hoje paisa yen mo khopagi pau ja khoi dum tai ba ko ado sigi matang na paisa yen mi matang na kai de hainingi ai di migi voting right laiba yon ba haiba sida sidi ai kaidang da su saugat lamoi achumba awon ba habda da isamak na saktam langa thorakpa oibanina irum chanu samlana su jik phonuk prem le haibadi paisa yaudana khoi muscle power money power yaudana election asi yamna awon ba magaloina thengaduna manipur da ohong bam pami haibagi ofom phonuk lame haujiki ona di camera person ni system magaloina pomjari ba ai khetameyum premchan impact news thobal Khangabo Assembly Constituency da ANC gi mirep oriba Chief Minister Okram Ibobi gi machanupa Okram Surja Kumar su athokpa makha laikai da laiba polling station 34/41 da ayuki pung 8 tabada masa ki vote thadaki andaki mikala sida karigumba mai paklabdi Khangabo Assembly Constituency da lairiba leita laira awana taraba madi mayum makai leizadaba singi awa koknaba thabak hanna paikat kani haina Okram Surja Kumar na phongdoki mamangi ge yengroga diko yamna free and fair habitare खरा दुम फजना तोबो माले मियामगी टर्नआउट सु यामी प्लस अखोइगी वोटर्स इंजु याम थोलागा अखोइगी इलेक्शन कमीशन न सिनबीदना फ्री एंड फेयर ओहेनबा सीजु खरा हेन ओइबा माले अखोइ कैंडिडेट सिंग द कइदा अननेसेसरी एक्सपेंडिचर पंक्ते द चटपसे मसीजु खरा हंदबा माले इन सुम येंबदा Nupi voter lishing taragamanga chanipan taraga taret amadi nupa voters lishing taragamanga chahumga taraga mari punna voters lishing kuntra mathoiga chamga kuntraga mathoi leiba Lilong Assembly Constituency dasu ngasi ayuk pung taret tabadagi hauna miyamna vote thadaba hauki loina Assembly Constituency sigi mafam ayamada ka henba thokaningdaba thodok thoktana santi oina vote thadanaki Taramathoi Shiba Manipuri Bidhan Sabha election Mikhal gi ani Shiba tanga ki bot thadaba ngase yu pung tai ta matam dagi haukhre ai no jule jari basi Lilong Kendra gi bafam madane Lilong Kendra da mire punna mire tarukna lamba tawnani mire sing adudi BJP gi Anwar Hussain ANC gi Abdul Nasir MNDF ki Abdul Jabbar NEIDP ki Sheikh Khairuddin independent mire oina Y Antas Khan amadi ani shuba independent candidate oina Nasir Ahmad Sheikh hariba miyoi taruk asina lamba tawnari hojik ana leiba si khoigi 30/23 turel ahanbi mayai primary marasa hariba polling station asidni phamasi leiba miyoi singda makoina bothara matamna kari khudong chara mayuk na ba madi karam ba issue singda yumpham oiraga makoigi mikhal khoigi makoigi mire adu khanga dagi habi matangda miyam goi chanajage bothara ba lakpi base khoi bodi thadarani aduga koi mire amadi khalane mako tauksigi manungda ado khandiba mire se karam moina phaba tawgre tungna kari torokani khanbibage mamangda aikhoigi hojik lebiba candidate singsigi manungda aigi apamba do ina haijarabada hojik lebiba singsigi manungda aikhoigi leibak sigi chawkhat thorangda khara thawai yauba mukhoi singsigi manungda aikoi aigi hek ujaba phangjaba adagi miyamgi tungda su kanaba lairaba ina khut makhai davida aikhoigi keno tawba leibak sibu chawkhatpa purakani Lilong Kendra bu chawkhatpa purakani ana thajaba dum thamoida leijara adu thatharage na khalle hojkan je paisa yen mai pau gi dum mai tana raba ngtani even ai sabok tai ado paisa yen mai pau gi tabi bra somna ga paisa phangba leija khodi paisa laude sengna isa gi keno gi vote ki phangba adhikar do ado paisa sigi khoi voting right amo oina isa gi tawpham thokba adu ga tawnaba gi damakta lai paisa gi yam nungai je khoi gi paisa yaudana
इसागी राइट मांगन इसागी तौबम थोपै थौ तौनब लाकपन है फोंदोकपिरे अदो मखा ताना अखोगी सोमना कंद लेरिबा मियोसिंगसिगा मुवारी सानाजगे हानसु तौबिखे तुंगसु अखोय मयाम गे अफबा कयम तौबिरकनि हाबिगे आसागा लोयना अखोय भोट थादब लाकसब आइगी ओइनादि मसि थोयना खंगद्रे पैसा नुंसागी अमदि भोट की लाइन सि थोयना यावबसु नंगदबा आई सेंग खंगदे मसिगी लाइन दि याम नुंगाइजे हौजिक फाउदा अखोयना वारी सानाजरक बसिंग असि अखोगी पैसा येनबगी पाउ तादे पैसा यावदबिदा अखोगी राइट मांगनदना भोट थादनी हाबिगे वखलनि ताकपिरिबसि हारिबा पोलिंग स्टेशन सिदा याम शांति ओइना अखोगी खनचने बमते यावदना भोट थादनरी हौजिकी ओइनादि कैमरा पर्सन निशि शर्मा गलोयन पालमजरी बाई केटमेम प्रेमचांद इम्पैक्ट न्यूज़ लिलोंग Wangkem Assembly constituency की मफम अयामदा शांति ओइना वोट थादनख्रबसु 32/27 अमदी 32/19 हाइरबा पोलिंग मफम असिगी मनाक नकना याइरिपो पुलिस स्टेशन ममांगदा मियोय खरना पैसा येनब होनै हाइबगी वाहौदा खना चैनबा थोकी अदुमकपु खना चैनबा अदुना मिखलदा थोइना अपनबदी पीखिदे थौदोसिगी मतांगदा रिपोर्ट अमा अइना जरिबसी कोगी वांगखेम केंद्रगी कोगी 32/27 अमदी 32/19 हारिबा पोलिंग स्टेशन असिगी मरक्तनी मफम असिदा होजिक यामना शांति ओय मोंगदा भोट थादनरी पनबा याबदि वांगखेम केंद्रगी ओइना मिरेप मंगाना लंबा तौनरी अहानमदा बीजेपी की ओइना हरिदास आईएनसी की ओइना मेघचंद्र एलजेपी की जादू एनपीपी की थानिल अमदी एनईआईडीपी की नवचंद्र हारिबा मिरेप मंगा असिना लंबा तौनरी अदुगा पुन्ना बोटल लिसिंग कुंथ्रा माथोइगा हुमदा माथोइ लैबा असिदा कना कनाना खोगी करम मिरेप कार कदगे हाइबदुदी कोइना होजुफाव हाइब ngамद्रि अदुबो बोटर सिंगदा करी करम मखलदा हादि करी करम वफम सिंग युमफम ओइरगा हाइरिबा कोइगी मिखल असिदा बोट थादनबगी लाकपनो हाइबदु मुख हंगजगे हाइरिबा पोलिंग स्टेशन असिगी कोइबदा खना चेनबा थोखिबई पाव अमसु फंगे हाइरिबा पाउसिंग असि होजि होजि मखोइ साइदा लैबिरिबा कोइ बोटर सिंगदा हंगगा कमाइ तौदना हाइरिबा थोरok सिंग दु थोखिबनो हाइबदु मियामदा पाउरमजगे मैम की मिहुदना माय सोंथोलाबैना तुंगदा माना भोट कारगजु मैम की अफबा साखो थौरांगी मरमदा तहनिंगी खै हाइनि याम अफबा थबक याम तौबी अदगी मंगोन तहनिंग अखोइ लंबी थोंग अखोइ अदुम तौबुदी तौबी को अदु लंबी खितंग फबा खोबा लंबी मतेक मते अखोइ कोइला थादब लेबिंजे सिजे थानी खोनि न जिकान जे अखोइगी पैसा येन मखोटपगी पाव ताएबा सोम पैसा का फंगबी जालो पैसा जे येनबुदी येलंगनी अदु अखोइगी ओइनादि लौदे अदु होजि खोइ खना चेनबई पाव अम थोइ कमाय कमाय तौगिब जानो खना चैना भाइजे अखोइजु नंगना उहौबदी नते लाकपदा लामना उइबको कईगिनो नखोइना मीदा हंगबदा मोइ हाउखगी मीना पैसा येनबैने ना हाय मोइ खना भाइजे मोइ हाउखगी मी नुपी उजिकी फुनब नुपीदो अदुदी पुलिस स्टेशन दा चंगरे कोगी होम स्टे लेरिबा बोटर सिंगसिना मखोइ मखोइ के पामबा मिरेप सिंग अदु यावरे लोइना मखोइ तौखिबा थबक सिंग अदु तौरकदब सिंग अदु येंगा मखोइ बोट पीगनी हाइबे पामसु फोंदुक पिरे अदुबो नाकल अमरोमदा कोगी हाउ खदगी लाक मियोय खरना पैसा येनी हाइना तौरमबदगी मफम सिदा खरा चना थोखिबने हाइबे मफम सु फोंदुरली हौजिकी ओनदी कैमरा पर्सन निशि शर्मा गलोइना पालमजरीबा आई केटमेम प्रेमचांद इम्पैक्ट न्यूज़ यारिपोक District Magistrate Imphal West District na thokpa chairol amagi matung ina lakliba March 10 gi nungtil pung 3 tagi vote masing thiba loidriba fawba lamfelda leiba DC complex ki akoibada CRPC gi section chamani fumari gi makhada mioi manga natraga manga dagi hena punmada athingba thamle hairakli amasung Uripur Assembly constituency gi manung chanba polling station number 10/5B Iroi Shemba Upper Primary School gi meter chani gi akoibada su ngasi namidang pung 3 tagi election repoll gi process loidriba fawba CRPC gi section chairman nimfu marigi makhada athingba leigani athingba sina law and order ngakliba government ki agent sing election agent amadi mirep sing counting agent sing amadi essential service sing gidi council loi amasung lining laishol amadi dharmaga mari leinaba thabak thoram sing gi oinadi mangjongnan ayaba lawnaba chairol sina makha tarakli Kakching Assembly constituency da BJP gi mirep oiriba mayang langbam Rameshwar na handaki mikhala sida BJP na vote masing lishing ani dagina ahum fawba henduna Congress maithiba pigani haina phongdokhibaga loinana mathangi anoba government BJP na soina semgani haina phongdorokhi Manipur na state phangaba matungda aikhoigi leiriba tonganba itop topa Manipur gi problem issue mayam asing asi phawba sarkar amatana masi address taude. As a young leader, what I want to do is address those issues.
अदुगुम्बा मणिपुर की लाइरिबा इशू एनी सरकार ना ngasi phawba yengchinbiramdraba lawbasingi lairabasingi imaiben singi ahallamangi wariba lairik tamuraga thabak phangdaba unemployed youth singna wariba asigumba aikoi prajaga hakthengna prajada kanaba asigumba issue mayamji on priority basis I'll take up. Nakalam Romda Hose Kakchingi MLA Oriba Waisru Chandrana Matangi Anoba government asi Karigumba BJP na Semlabadi Yum Hongbada Natana Kun Fauba Hongbigi Haina Fongdoki Mahakna Haikibada Handaki Mikalasida Congress na BJP dagi vote masing lishing Mari dagi Manga Fauba Henduna Yamna Chawna Mai Pakani Haidi. Kakchingamadi Thawal District BJP gi Mirep Amadi Kagani Haibalate BJP की मिरेप सीमदी कागनी हाइब लेते बिष्णुपुर डिस्ट्रिक्ट असेंबली कॉन्स्टिट्यूएंसी अमा नतना अतैदी कांग्रेस न लोइना माई पाकनी हाइरी मरमदुना लाखलिबा गवर्नमेंट असी सुंगसोई सोइदना कांग्रेस न सेमबग लोइना ओक्रम इबोबिना लुचिंगबा गवर्नमेंट अमुक हलक्खिगनी हाइना थाजबा फोंदोरकी सरकार सेमसी एदी याम हे कंफर्टेबली सेमरी कांग्रेस न manifesto da koi fajana tawgadamasi spell out torina they cannot publish even that manifesto BJP vision document which thinking ama the which list some ponga koi moi manifesto pongam de and moi they don't have any commitment for Manipuris. We have commitment for state for Manipuris ala koina parzana kangi aduna heng aina hi la la de kun hongi koi sarkar semdri Wabaga Assembly Constituency da INC ki mirep oiriba MLA Fajur Rahim nasu mathangi government asi Chief Minister Okram Ibobina luchingduna Congress na semgani haina fongtorki magna haikibada Wabaga gi apunba polling station kuntraga taruk makta Congress na lead tawgani haukiba chahi manga da laikiba chithananta hoba thabak thoram kaya miyam gi yenglaga makhata na chakwa thorang gi thabak paikhat khigani haina fongtorki handak lakadoriba ikoi tramathoi suba assembly election sida Sudai Soidana Congress ke candidate Oiriba ai samangna mai pakane haibagi sai thajaba yamna wangna leiriba gi kendragi praja singi haina hana tawba ngamamdaba development mayam ama ai tawba ngamani haibagi ai ngonda thajaba su lei Nakalam Romda Wabagai Kendra da BJP ki mirep oriba Usham Devanna Mahaka Akanba Lamba Panariba INC ki mirep oriba MLA Fazur Rahim dagi vote machine lishing ani gi mathakta fangduna mai pakani hairi mangna haikibada anishuba phase ki saruk ama oina ngasi Wabagai gi vote thadana kiba aduda mafam kharada mong maril tadaba thawdo khara uba fangki hairiba mafam sing adu amuk hanna repoll tawbina ba ECI da aiba cherol thargani lakadriba anoba government asi BJP na sungsoi soidana government semgani haina fongdorki akoi wai kendri oina su phajana pangthoi haiba tare adu mafam kharada yamna mong marin tadaba yawi adubu mase akoi na su aro da koi application submit tawjegi adu repoll tawba tawdaba dudi koi aro gi decision lobijanu adu ngasi gi 33 suba vidhan sabha election asi aigi mot oinadi ai Bharatiya Janata Party gi koi ticket lepsariba ai samak ai suksoi soidana ai will oigani kagani sarkar je koi BJP da suksoi soidana semgani ta Manipur da Anishuba Tangka ki Chandel Assembly Constituency amade Technopol Assembly gi Mikhal ngasi mai pakna pangthokre nifumathoi Chandel Assembly Constituency gi oina apunba voter lishing nifutaru ka chani gi oina Nupi Mirep ama yauna punna candidate taret na lamba thengnaki PDA gi BD Behring Anal INC gi Chungzalen Hauki BJP gi Nupi Mirep SS Olis AITC gi Thangkholun Hauki NPF gi SD Victor Nunglung NPP gi Lepau Hauki amadi Independent Mirep TS Warngam gi Marai Bakta Chandel Assembly Constituency gi oina akanba lamba thengnaki ngase yu angan badagi hauna miyam na mas na thokna raktuna vote thadanaki nakalam romda nifuni toy Technopol Assembly Constituency gi oina punna mirep mari haibadi NPF ki Kulpuwa Armstrong Charang INC gi D Korungthang BJP gi Yengkholet Haukif amadi NPP gi KS David Maringi marakta akanba lamba tawnaki kasi pangthokiba mikhal adu asoi ngam yaudana Central Force ki personnel kayana ngak senduna pangthoki voter machine yamdaba polling station kharadi polling matam watlingai da loishin ki aduga polling station kharadi matam sangdana vote thadanaki 41 Chandel se yam sothaba district constituency amani
overall yeng baganda kari manam gi sothari bra karam haina development fund sing se implement taw khibra han chatki ba chahi singda asi mayam se jengsen mayam darkar hoye laiba fund mayam se phajana channelize tawra people singda grassroots level da yaw hanba effectively implement taw halaga maximum development purakpa haibse agi wakhan lon dum laijai tribal gi issues mayam su manipur sida hojik thengnaraga lairiba hill area committee haibagi article 371c sigi provision se kadai phawa implement tawbra haibagum se ai hakki wakhan lon masi munna yengsan gani haina dum hain laijai Tramathoi Suba Manipur Bidhan Sabha ki ani Suba Tangka ki Saro Moina Chande District ki constituency sing da pangthokhiba Mikhal ngasi pung hum takhiba loina cha do humda hen bo thadna ki nakalam rom da bo thada ki bagi matam loi khiba tarbasu polling campus te leiriba mioi singbu akhana mienga loina bo thadnari loina na district asigi apunba cha da mioi kana bo thada gi haibasi CEO Manipur na phundrop matung na khangbang amlagani nakalam rom da polling personnel security force amadi votersing marakta pau phanoba watpadagi thoningba thokdok macha khara thokhiba natna Chandel district oina ngasi gi mikhal asi yamna mai pangna mani shanti oina pakthoki camera person Biswajit Amar Panguloina Pagdamjariba Bhakta Trauma Impact News Chandel Lok Jan Shakti Party LJP की वर्कर खरा लालहोलुब जिलियांगरोंग यूनाइटेड फ्रंट ZUF की केदरनी हाइना चिंगनब सिंगना मिखल ग मरी लेना फुरक्रे थगदोगसी ngarang numitang nungba assembly constituency की मनुंग चनबा लाइशोक्ता लाइबा LJP की मिरेप ओइरिबा माथुई पुआंग गोनमै की युमदा थोखिबनी थगदोगदुदा सोकलबा नहा ओइरिबा वर्कर अमा महाकी इमुंग मनुंगी मियोय सिंगना ngasi nungtil imphal da pukalakre थगदोगदुदा हकथेंगना फुरबा नुपा अमना फारुरबा नुपा अमना फोंदोरकदा ngarang numidang pung mapan taba matamda matwei pungi yum mamangda vote ka mari leinana naha mayam ama punduna leiringai talakta ZUF ki kedar singna changlaktun nongmai maru thingamdana kapsilakibani hairi nongmai kapal loiraga naha mangal rom faduna mafam amada pukraba matung furaga thadoklamkibani adubu naha madi hojak fawba thadoroktri hairi अकोई ऑफिस दा ग्राउंड मनाक्ता ऑफिस लेबा कैंडिडेट के मयुम मक्तुदा अदुदा लारगा द बोट थादा दबि यादि हाइना अकोई द फुबनी मी खराना लारगा युमदुदा नुमाई कार असम राइफल्स लई सीआरपी से मयाम लई अदो करिसु मतेंग पांगबी दे अकोइना हंजन हंजन मतेंग पांगबियो हाइसु करिसु मतेंग पांगबी दे जेडीएफ सिंगना अकोई बो टोर्चर तौरिबा मयाम दुसो अकोइना कंडेम तौई अदुगा सीआरपी गा असम राइफल मयाम दुसो लोगी मतेंग लाउरगा ECI ना लोइना terminate tawgadamni haibse haini North East India Development Party NAIDP की मेघालय स्टेट यूनिट हांगदोखिबगलोइना स्टेट लेवल कमिटी की थौ पुगदब सिंह थले हाइना पार्टी सिगे चेरोलमना खंगलगली खलब थौ पुब सिंह अदुदी प्रेसिडेंट ओइना सुमोरलांग सुइटिंग जनरल सेक्रेटरी दा इमलांग की निबला अमसुंग ट्रेजरर ओइना बिजोय संगमानी हाइना चेरोल सिना मखातारी Manipur Assembly election geni suba phase ki vote thadaba loikibaga loinana district की DC office sing the ladiba store room sing the EVM machine sing take the kaidana thamkre Thaubal district ki oina su Thaubal DM office ta ladiba DC office ta ladiba store room the EVM machine sing returning officer amadi presiding officer sing na puraktu da take the kaidana thamkre Bom pokhaiba ki thogdokta nupi ahum yauna mioi nipan asoka pandangkre thogdokasi ngasi numidang waidam pung manga ga minute nifu chatpa matamda thangal kaithel gi custody thong manakta leiba deva pharmacy mamangda thokibani soklaba mioi nipal adu manungda mioi manga amadi nan manipuri ni haidi asokpa manga amadi rimsta laikatnari aduga asokpa ahum amadi Imphal ki atopa hospital da laikatnaba pukre thogdogodu da soklaba mioi sing adudi telepati dagi Anil Shahu chahi kuntraga mari Dinesh Shahu chahi nifunithoi amasung Dilip Sahu chahi kunmapan Mira Roy chahi yangkhainithoi amasung mahaki machanupi Dolly Roy thangmaiban hizam dewan laikai dagi Yumnam Jiten chahi nifu taret amasung mahaki loinabi Ibem Pisak chahi nifu manga amasung Kwakithel makha thokchom laikai dagi Sapam Irosni Bom pokhaiba soklaba Anil Shahu, Dinesh Sahu amasung Dilip Sahu asi machin manau oibatanatana bom pokhai khiba Deva Pharmacy gi mapu ngaktani Mira amasung Dolly Royna Deva Pharmacy gi hek nakanda leiba dukan da kollik ki dukan hangbani haidi makoi mangamak dukan gi manung amasung mapal da leiringai da bom adu pokhai rakpadagi sokpani Yumnam Jiten amasung mahaki loinabi Ibem Pisak amasung Sapam Irosna potchai leiringai da bom mache na pan padagi sokibani haidi Asokapan nang kraba mioi nipan mak thoidok na fibam tinas sok
pagi wafam leite hairi Malangi mafam sinba thungna March Nipan bu International Women's Day haina palan taunari Manipur da su ngasi tongan ba lup singna sinduna be bold for change saiba thim da International Women's Day thoram pangthokre chahi asig oina Manipur State Commission for Women Social Welfare Department Government of Manipur amsung Community Food and Nutrition Extension Unit Minister of Women's and Child Government of India ga kusam naduna Manipur Central Jail Imphal the International Women's Day gi thoram pangthoki thoramas ga mari leinana Kaishum Sangda Ladiba Nupi Oibi Singbu Thauna Hapa Oina workshop on Applicate Work of Manipur Haiba training program Amasu launch Tauki. Toramaduda Saruk Yakiba Wangangloi Singna Fongdor Kibada Nupi Oibi Singbum Manaba Thakta Pukatuna Nupadagi Tadana Hingba Matam Oire Chatnabi Lipunna Kan Kibana Nupi Oibi Singna Pangthokpa Yadaba Tabak Thoram Kaya Laidabasu Matamgi Ichel da Awanba Purakpana Nupaga Chap Manaba Hak Adu Panghanduna Mioiba Ama Oibagi Chaktok Chaba Adu Fanghanba Tangai Fade Haiki. With this objective to uplift them, we are organizing a 2 months long workshop on the applied art of Manipur, so that by selling the products through Mahila E-Hut, that is installed by the Department of Women and Child Government of India, we can uplift their status. We are planning to give 1/4 of the cost of the product to the workers of the jail inmates, and with this objective we are working here. We are organizing this workshop here, and I hope that we can somehow uplift them, our lower group women sector of our state. Nupi Oibi Singbo Awangwa Thakta Pukhatnabagi Pandamda Chahi Khudingi Pangthokliba International Women's Day numid asida lamdamasida election pangthokliba asi yamna ngakningai amani haina social activists Brinda Thongnaugjamna Fongtorokli Wahwansi ngasi Manipur Proletariat People's Democratic Union Socialist Students Union Manipur amasung Struggling Committee Manipur na sinduna Manipur Press Club ta pangthokhiba International Women's Day thoram amada phongdokhibani pangna makata na haikibada lamdamasigi makok thongba luchingba singna nupi oibi singbu ta sengna awangba thakta pukhat ninglabadi nupi singi oiba samitlon semgatnaba hotnabiba mathau tai haina phongdokhi Khonajima ko nupi hana mamang thaduktawa Nupi mamang thadu pai se nupi gi samitlon hana sembi gada Simi nupi singse pesa yang thokpagi sangda middle class family ga di yautriba sig makhata ra leiba nupi singsi mekoi gi samitlon da kamaina sembat gadage aikoi gi mahoksa gi leiba nupi mya je koi 30% women ngakane hai collectively Manipur da lei se di pisa no sai ta nupi ayamana leite tinga si pura marai sai thar nupi gi phibam phagati hai suya ya de aduna leiba loop adagi punbi diba hallamani hung pa mya se da aina nupi amoina aina bel tawjen ngase All Manipur Nupi Marobam Sung Manipur State Legal Service Authority and in a Kusamnaduna All Assembly Rota Leba Manipur Hindi Parishata Thoramasi Pangtoki Thoramaduda All Manipur Nupi Marupki President M. Shaki Devi Manipur State Legal Service Authority ki Member Secretary R.K. Memcham Sung Atai Nupi Luchingbi Kayana Sarukaki. Kanglai Ima Loop Nasu Sindana Manipur Press Club ta ngasi Malemgi Nupi gi numit pangthokre thoramadu da saruk yakiba Art and Culture ge Director Dr. K. Susilana numit asi chahi khudingi pangthoklabasu nupi gi mathakta chathaba fattaba thodok singdi adumak thokle haina phongdoki Malemgi Nupi gi numit hailaga koi gi mute bile chathaba sidi asi pawda hanba laite nupi sidana nupi da patana nupa sinda baransi base masi su Asimba oil hibase, Masisu, Yadamingi, Pida, Tabayor, Pimota get with Kalosi, Hibataragadi, I go Isa, Amadima, Oiva, Sing Asi, I go Hara, Mikuka Singna, Amati Section, Labor Hukai. International Women's Day ga mari leinana Women's Right ki matangda nongma ga iba workshop ama Kumbi Khulakpam Laikai Women's Organization asindana Bishnupur District ki All Age Home Kumbi da ngasi pangthokre. Border Road Organization BRO na GRSE company ga lautunar ga quality yaugdaba yotna saba musung steel plate singi ataba sudana sakiba thong oibana barak thong asi ngaihak laitana yadabani haina All Manipur Road Transport Drivers and Motors Worker Union ge chairwoman maral sirakli ton kunmari dagina henna lanba yate haina BRO na haijilaga Transport Department order thokanduna khudong chaba launaba hotnabani maramaduna
Gari gi arumba yauraga ton kun mari gi mahutta ton kuntra ohenduna gari sing Imphal yauhannaba atuba matamda laingak asina sindrabadi lambi sida gari chatpa tokani haina yunana sina chaksalwa thamlakli. All Manipur Women's Voluntary Association Amawavana Shu Sinduna International Women's Day gi thauram Gandhi Memorial Hall the Pangthokre. Let us carry the struggle forward. Haibat Tim the Pangthokiba Tauramadu the Saruk Yakiba Wangangloi Singna Lamdamasigi Nupi Sing the Chataba Miot Mina Yamadi Nupi Sing the Tengnariba Kudong Chadaba Singi Matang da Wafang Kaya Fongdok Naki. Kanglai Park Student Association case in a Sinduna Sports for Change Haibatim the Taruk Suba Kanglai Mega Sports Festival gi Pauxel People Cycle Rally ama Hayeng March Mapanda Chatkadori Basida Lamdamasigi Miyam Club Organization Sing na Saruk Yabibaga Loinana Mating PBU Haina Mahiroi Lubasigi Cherolamana Pauxelakli Cycle Rally asi Kwakachel the Labor case gi head office gi Lamtharga Malom Nambol Hyangtang Langtabal Hairangoi Thong Singzamai Babupura Faurga Nitai Pachu Tektagi Kaishampa Junction Lom the Laklaba Matungda Lamthafam Oriba KSG head office Kwakaichel da Lamtungpam Oigani Haina Cherola Sinama Khataraduna Kangalakli. Aroiba the bulletin headlines Amuhana Mayam the Tamzage. Kana China Bamarakta Tramato Suba Manipur Assembly Giani Suba Tanka ki Mikal Pangtok Recha the Marfu Taruki Chang the vote Adanakari. Mirep Marfutaraga Nipan ki Laiba voter Sing na Lep Rema Saknaiba Mirep Sing Manung the Chief Minister Okram Ibobishu Yauki. Amasong Tanggal Kaichel gi Kasturi Thong Manakta Mapangal Kanba Bomama Pokhai Pre Lupi Yauna Miu Nipan Song.